Separate administration demand sale ga matiknare hairibado aranbani haina KJC na phongdorakre. Prime Minister Narendra Modi na ngarang Churachandpurda lakhibadu da Kuki Council gi lusinbasingna sel lauraga separate administration union territory gi demand compromise tawkre haina social media ta thagaliba wafam adu yumpham yaude haina council asigi chairman amasung general secretary na thadrokpa joint statement amana haidi Zerorudna Makata na hairibana Prime Minister na Manipur da lakpagi presentation hall saba phampham invitation amasung lambi gi decoration sing adu government gi authority PMO governor amasung Churachandpur DC na manage tawbani Kuki Council gi kangbu sing atopa dignitary singumna special guest oina invite tawba khaktane thauramasiga mari lenana Kuki Council gi maikaida gi legislature labor union territory gi maong da separate administration demand pinaba Prime Minister da memorandum pisinduna taksin khibani Separate administration ki demand asigi damakta aikhogi miyam kaidongwe da su namthak tawba tawroi haina sengdorakle Miyoi ani police na phajin khibagi mayokta Churachandpurda irang thokre police station ki gate thugaikre person sing question chenakhre hairi Prime Minister Narendra Modi ki khongchat kamari leinana lambi da sem saba sing thugai khiba amasung khongpak na kaukhai khiba mayam ki manungda ani Churachandpur police na phajin khibagi mayokta ngasi Churachandpurda naha mayam amana irang sagalakre naha mayam amana Churachandpur police station da thomjenduna lolaga leiba gate phaktok tuna pukre madugoloinara Police mayamda nungna thomba amasung phuba haurakpadagi police persons sing hingnanaba question selaga lotna khre hari mafam adugi law and order ngaknanaba lairiba central force singbo Kuki singna tawriba thong adu kumhaidawna yenglaga laikhre nomaijing numit oibagi kaithel sing ayamba thonglona khe adubu naha sing aduna Jau community gi miyoi ani phajilubadu thadokadabani haina demand tarakhe adabu makhoi ani adudi hojik su court ta puthoklaga police custody remand leidibanina police na makhoi bu thadokpa ngamkhide maduna maram oiraga nahasing aduna police person singda atamna na onsilakhe mafam kaya da masing yamlaba nahasing na police person singda nungna tharakhe aduma police person kayam yamna soklaba amasung police na makhoi gi lockup ta phajinduna thamleba naha ani du makhoi gi custody da adumak laidibra natraga miyam aduna puraga chatkrabra haiba phawwa chapchana khangba ngamdre mafamduda masing yamlaba central forcing lay Kuki na hasing aduna central forcing satogasin tawbade athingba thamde aduga makhoi masel ngaktana chalaiba police station amasung person sing aduda di phajin khiba naha anidu thadok tabage tamthiba miyengda thabak torakhe thawdok adu ngasi numit yungba matungda thokpani athengbada di central forcing thoraktuna lambida ngaksenbagi thabak tawraga leiba ukhi haire Assam da Akanba yuwa hakhre Assam ki Dekya Zulida epicenter oiduna ngasi nungtil pung mariga minute nifum doirom tarakpada Richter scale da 5.9 yauna Akanba yuwa hakhre kilometer tararom loba leinung da thokiba earthquake adugi ithel Manipur da su ningthina phangkhe Assam gi yumlonana leiba Nepal Bhutan Meghalaya Mizoram amasung Nagaland singba mafam singda su yuwa habagi ithel phangkhe misimina asopan gi paw hujumaki oina di phangba ngamdri hairi Nambul Turel ke imai wangle atai gidi nemle saijang da ising chawre ukhul lambi phawna khidre sangayom pham da so isaw thokle hari haukiba pungkon mari da Manipur gi mafam ayamba da su khiba Akanba nungjuna maram oiraduna Turel ayamba gi imai wangkhatcharaba su Nambul Turel natna atai Turel singde warning level gi makhada sele nongju gi sang wangbana maram oiduna Imphal East District ki Lamlai Police Station na konba yengang pokpi saijang thamna pokpi sabung khokna singba khul singda ising chawre mafam adudagi chensilakpa isingna napat pali phawa paraga sele masina maram oiraga Imphal ukhru lambida gari sathok sinda yamna chawna khurau thangle maru oikraba lambi asigi mayada lepada isingna khwang yoba mafam yaure yung kya maram ising thumjin khibana miyoi kya lepham leitabagi awaba mayoknare awaba taraba miyambum Lamlai Police Station ki kangbuna hakthengna yengsinduna tengbang polampi bagi thabak chathari Water Resources Department nagi phangwa pawna hai ngasi nungtil gi pung ani phawbada Imphal Turel gi imai tamna wangkhalakle minu thongda isingi imai olaga yengbada sea level dagi meter 785.450 wangkhana sele adubu mafam sida warning level ase meter 785.9 oibana Turel asigi imai warning level gi makhada sele maramaduna Turel asigi oina haujuk phawbagi di khudong thiningai karimata oide pawsna makha tana hai Irel Turel gi imai su haukiba nongmanini sidagi wangba hengalakle Irel bung thongkhongda ngasi nungthil gi pung ani phawbada isingi level ase meter 786.
425 ꯑꯣꯏꯔꯤ ꯃꯗꯨꯒ ꯃꯐꯝꯁꯤꯃꯛꯇꯗ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯅ ꯃꯤꯇꯔ 786.700 ꯑꯣꯏꯔꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯌꯧꯗ꯭ꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏꯗꯤ ꯍꯧꯖꯤꯛ ꯐ꯭ꯂꯠ ꯂꯦꯚꯦꯜꯗ ꯂꯩꯔꯦ ꯏꯝꯐꯥꯜꯒꯤ ꯊꯣꯡ ꯅꯝꯕꯣꯟꯕꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗ ꯑꯣꯟꯕꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯁꯤ ꯃꯤꯇꯔ 782.175 ꯇ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯆꯥꯡ ꯑꯁꯤꯃꯛ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯐ꯭ꯂꯠ ꯂꯦꯚꯦꯜꯅꯤ ꯍꯥꯏꯔꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯇꯨꯔꯦꯜ ꯑꯁꯤ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯑꯣꯟꯕꯗ ꯃꯤꯇꯔ 778.575 ꯋꯥꯡꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯅ ꯃꯤꯇꯔ 778.95 ꯅꯤ ꯃꯁꯤꯅ ꯎꯠꯂꯤꯕꯁꯤꯁꯨ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯊꯣꯏꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯒꯁꯨ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯗ ꯊꯣꯡ ꯑꯃ ꯇꯥꯎꯊꯈꯤꯕ ꯑꯃꯁꯨꯡ ꯁꯪꯒꯥꯏ ꯌꯨꯝꯐꯝꯂꯣꯝꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯆꯦꯟꯕꯒꯤ ꯄꯥꯎꯁꯤꯡ ꯇꯥꯕ ꯐꯪꯉꯤ ꯃꯔꯛ ꯑꯁꯤꯗ ꯆꯨꯔꯛꯂꯤꯕ ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯅꯣꯡꯃ ꯅꯤꯅꯤꯒ ꯆꯨꯔꯛꯂꯒꯗꯤ ꯄꯥꯛ ꯁꯟꯅ ꯏꯆꯥꯎ ꯊꯣꯛꯄ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯇꯞꯅ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯗ ꯅꯣꯡ ꯆꯨꯔꯤꯕꯅ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯈꯔ ꯍꯦꯟꯒꯠꯂꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯏꯁꯥꯒꯤ ꯁ꯭ꯇꯦꯠꯇ ꯅꯤꯡꯇꯝꯅ ꯆꯠꯄ ꯐꯪꯗ꯭ꯔꯒ ꯀꯔꯤꯒꯤ PM ꯑꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯕꯗ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯁꯨꯖꯥꯇꯥꯅ ꯍꯥꯏꯈꯤ ꯏꯁꯥꯒꯤ ꯁ꯭ꯇꯦꯠꯇ ꯅꯤꯡꯇꯝꯅ ꯆꯠꯄ ꯐꯪꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯀꯔꯤꯒꯤꯗꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤꯕꯅꯣ ꯅꯤꯡꯇꯝꯅ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯗ꯭ꯔꯒ ꯀꯪꯂꯥꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯗꯨ ꯌꯥꯅꯤꯡꯗꯦ ꯀꯔꯤ ꯃꯔꯝꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤꯕꯅꯣ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯪꯈꯤ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯔꯗꯥꯕꯨꯁꯨ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯋꯥ ꯉꯥꯡꯊꯣꯛꯇꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯂꯝꯕꯗ ꯀꯔꯤ ꯋꯥꯐꯝ ꯄꯨꯈꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯟꯈꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯦꯛꯁꯇꯦꯟ ꯇꯧꯈꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ IDP ꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯁꯨ ꯑꯦꯛꯁꯇꯦꯟ ꯇꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ IDP ꯁꯤꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯃꯇꯝꯗ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯅ ꯈꯨꯟꯗꯥꯔꯤꯕ ꯏꯝꯐꯥꯜꯗ ꯍꯥꯟꯅ ꯂꯥꯛꯂꯝꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯃꯔꯝꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯟꯅ ꯆꯠꯂꯤꯕꯅꯣ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ हाईवेꯁꯤꯡꯗ फ्री मूवमेंट लेहनगदबने IDP सिंग मसागी मयुमदा हंजलहनगदबने अमसुंग सु एग्रीमेंट सांगदोखिबदु खोंफम हंदोकदबने मदु नत्रबदे अकनबा खोंgjang कया संगसिनबा इमागी मैराना सेम सादुनु लैरे हायनसु महाना मखाताना फोंदोखि October थादगी होमगार्ड सिंग खोंgjang संगसिंगदौरे मणिपुर लेंगानो होमगार्ड सिंग डिमांड सेप्टेम्बर 13 फावबगी मनुंगदा फंगहंद्रगदि October थादगी खोंgjang संगसिलगने हायना मणिपुर होमगार्ड एम्प्लॉयीज वेलफेयर एसोसिएशन की प्रेसिडेंट यांगलेम मंगिना फोंदोखरे इम्फाल की GM हॉल दा पांगथोखिबा एसोसिएशन असिगी जनरल बॉडी मिफमगा मरी लेनना वाफम असि महाना फोंदोखिबने महाना मखाताना हाइखि ngasi पांगथोखिबा होमगार्ड एसोसिएशन की मिफमदा एसोसिएशन असिगी ओइना सही अहुंगी थौपुबगी मतम October 13 दा लोइरगनि मरमसिना मांगजौनना जनरल बॉडी मिफम पांगथोकलगा नौनो थौपुगदौरिबा अदुगी मतंगदा खनबने हानादगी थौपुरकलिबसिंग अदु मखाताना सही अहुम अमगा थौपुहनबगी मतंगदा जनरल बॉडी मिफमना अयाबा पीखि जनरल बॉडी की मिफमना लौरिबा वारेप असे नुमित 8 नि लेरगा एजुकेटिव कमिटी की मिफम पांगथोक्तुना कनाना करी फम पाइगदगे हाबदु लौथोकलगनि हाइरे GST हंथखरबा मतुंगदा हिदाक संगे MRP नौना लेपनबा खंगनख्रे Goods and Services Tax GST हंथखरबा मतुंगदा हिदाक लांगथक संगे Maximum Retail Price MRP नौना सेमदोकनबा सेंट्रल गवर्नमेंटना हिदाक लांगथक अमसुंग मेडिकल डिवाइस सारेबा कंपनी सिंगदा खंगनख्रे GST काउंसिल की 53 सुबा मिफमदा लौखिबा वारेप की मतुंगिना तोंगान हिदाक लांगथक सिंगदा लौरंबा GST की चांग हंथखरबने हिरामसिगी मतंगदा थोकेबा ऑफिस मेमोरेंडम अमना हाइकि मदुदि सेप्टेम्बर 19 हौरगा मैन्युफैक्चरर अमसुंग मार्केटिंग कंपनी सिंगना टैक्स की चांग हंथना लौदुना लेबाक मियामदा कानाबा फंगहनबा थौरांग लौखटकदबने हिदाक सारिबा कंपनी सिंगना डीलर रिटेलर स्टेट ड्रग
controllersing amadi state lengakta nauna semdoklaba MRP single list ama September 22 gi mamangda khusinagadabane social media electronic media amadi print media gi khuthangda manufacturer singna nauna lapthoklaba MRP gi chang adu dealer amadi consumer khudimakta mayak sengna khanghanaba thorang lokhutgadabane haba wafamsu office memorandum adu da mayak sengna palli hiramasiga mari lenana hidak langthak sareba industry gi association singna national amadi regional newspaper singi khuthangda advertisement phongduna lebak miyamda mamutana khanghangadabane hairi nauna lapthoklaba hidaki mamal sing miyamda mamutana khanghanabagi matangda Central Drug Standard Control Organization CDSCO na Drugs and Cosmetics Rules 1945 Rule 104A gi makhada mari lenaba singda direction piba laikhrabani hairi Akanba nong suraba yai haidi state asida September 15 phawba district ayambagi mafam kiyada Akanba nong suraba yai haidi Indian Meteorological Department ge IMD Imphal na phongdorokibada state asida ngasi senapati ukrul kamjong amasung tenopal da orange alert lauthokibuka loinana oirakadaba phibam singidamak sem saraga leinaba khangalakle state asida hayeng September tang 15 hairiba district sing asigi mafam kharada pungda kilometer 30 dagi nifu phawba nukse setpaga loinana Akanba dagi yamna kan moongda nong suraba yai haidi amoromda lemhaudiba district sing da yellow alert lauthopaga loinana Chandel Churchanpur Phairzol Jiribam Tamenglong Kangpokpi Thawal Kaksingi mafam kayadasu Akanba nong suraba yai haina piri Imphal West amasung Imphal East district asu September 16 gi nongalamdaidagi hauna mayai oirokana nong sukhi maduna maram oiduna akutpa mafam kya isingna thumjinba turel maru singda nong kana subana turel gi ising imai wangkhalaktuna ising thumjinba yauri hairi Prime Minister ki Churchanpur Khongjang resources manghanba lakpane haina phongdorakhre ruling party oriba BJP ki manungda party ki leader amabu chai thangbagi thawong ahanbo ena BJP ki MLA oriba Paulilan Haukipna PM Modi ki Khongjang adu resources manghanba lakpane haikre Paulilan Haukip hojek Saikot AC ki BJP ki MLA oiduna Kuki community ki lusingba amasu oriba asina ngarang PM Modi na Churchanpur da laktuna IDP singi wakat taraba matung public meeting da chakhot thorangi wangang labasu Miyam ge awabu kholau sing PM Modi na minute 10 phawba kaithuk pikide Khongjang adu mafam adugi resources manghanbane haina Akanba ongda criticize torakle Prime Minister Modi na ngarang Imphal thadokraba matung MLA Paulilan Haukip na hai PM Modi gi Manipur Khongjang adu Manipur gi legislature maru oina BJP gi MLA sing amade Miyam na hauze irang asina kham thengna wahaliba miyam gi apamba haibadi tungkoina santi porokpa amadi tangdule tana lehanabagi lambi yatpagi wafam sing phongdorakadra haina asa tawrambane adubu Prime Minister na irang asika mari lenana Churchanpur amasung Imphal gi Kangla da pangthokpa public meeting aduda mari lenaba wafam ama phawba phongdoklamdaba si haujik praja singna wariba si PM Modi na thausadabani haina lawi mahana makha taraduna hai PM Modi gi Manipur Khongjang asi state asibu isamjamna yengs lakpo gumbane mahana PM Modi na Churchanpur da lakpo matamda PM Modi soiduna unaba phanglagani haibagi asada praja miyamna pamliba wakat mayam phongdoke haina khallubane adubu madugi khodong chaba phangkhidaba maramna miyamgi ningamdabagi wakat sing adu phongdokpa phangdana leihauba haibasi Kuki MLA singda ikaiba piba thawong amani hairi Prime Minister gi ngarangi Manipur Khongjang aduda project khara sangaba amadi project khara gi ure uyung tamba adubu opposition amasung Manipur gi civil society singdagi tongan criticism ki apiba haunarakli miyamna khalambadi Prime Minister na irang asina khamthengna wahanlaba miyoisingbu rehabilitation tawduna amadi santi gi chapchaba liklam ama yatlam gani haina asa tawrubane adubu punamak tayonaba oike haide amoromda BJP gi MLA Paulilan Haukip asing arang PM Modi gi Churchanpur Khongjang aduda Kukijo MLA haibadi BJP KPA amadi independent dagi karakpa MLA tarana legislature ama yawba tokhaiba union territory ama Kukijo singe sembinaba pisin keba memorandum aduda sahi tawba yawkeba MLA amane makhogi memorandum aduda sahi ani helaba Manipur gi irang ase Kukijo singna talaba separate administration asi phangdre phawba tungkoiba santi justice amasung miyam gi security piba oithokloi haina phongdokhiba laikhrabane